lakle Inspector Tayai Ahanba maktada Inspector Tayai tabiribasing James Hagrujamna taramnok chobagoloinana ikoknona khurumjari ngasi su puduna laksari Inspector Tayai Chanipanga humputara suba tangka ngasi ge tangka gasi su tabiriba miyam punamakidama awa pothana naba amadi puning loksing oina naba thamjaba wari si tabiraga matau tamge haidun khanbigan afaba sing loksin minasi phattabadi nakanda thaminasi ngasi ge tangkakta taminasi ngarangi makha wheelchair manga ani suba saro pabung thoibesu mafam sidagi phani bungo ai hospital da sakani ai su mangalgi phibam yemungan asengba singdo magi machin nagi taga pare de kamai koi chana gadoksi sir ambulance sakre sir pare sir karino mo koi imung da ngangnari wa se sir paisa nungsa gi adugi adagi hainari se sir karino moina tori se sir karigo mo khara di mung sidale aduga mangal na chanu bu logu matamda chanu ga mangal ga si chanu gi mapani inthok por mal amarom dana mangal garik sten ma thokpodigi mahak paralyzed tawduna wheelchair ma dalebo adubu mana wheelchair da lerli basi sahi di phane amyame chanu ga mokhaini nungai na daba khana chaina badi kari mata leite hai chanu na NGO magi khuthang da office thabak tawi hai imung manungi income na machi manau yai ma amadi na naw amadi makhoi gi haljuga makhoi business na mataw hai adurabadi mangana chanu bu chingna ba lebe jal chingna ba lebe dagi mahana kalak khaman madagi mahaki nupi amadi macha bu hatba natragana thodo wasi atopa kari maram lega doriba natragana imung manungna sel thung kalak padagi macha ga mamau bu hat kadra adu sinung shiraba masu ama masi so oithokadaba mati adubu crime tobu singidi oithoktabadi amata leti sir call malai kanana Rahul hello Rahul sir mangal huju mak ICU da lekre sir yamna khudong thibadi thokado mandi hari sir kari khudong thiba thokado mandi adurgadi mak wakhal taraglabadi aseng masing che punama khangani sir adu boji boji mukedi observation da moi manung da thamkre sir mahaka muktong wari sanaba yarabadi aseng masing che loina khangadam kari gi damukta thabak asi mahana satharibano thangai se mana satharibano natragana kana satharibano mak masamana di call torban adubu jingnaba khara di ledi wari aseng masing asidi magi macindagi loina khangadam pare akoi mafam do lakna bator pani sir karino mangal do mikap thoi hariba sir mangal do maha ko juju ICU de lede hadi khudong thibadi thokado ma de as farida sir manang karino ai mona call tor khibadi sir aina ai gi nupi bo hale ai isa bo hale aduga ai sai thanta su sijari as karino mana karino hingdi do phone tor khodo de sir ai isa ji mi hunje chingum jengang na bani ne sir as mana wakhal taradi aseng bu ji karino haiba loina khangani ko sir amabore hospital da sanaba toksi gamai aduga ma ke statement lowe yargadi aseng masing asi karino haiba do loina khangadoni amaroda chanugi mapana su singnabadagi amada mu maran siri amaroda mu mangangi mapana su makoine nati haidana hari aseng masing asi mangangi machindagi loina khangaba toksi chasilo punisher kenom tangjagi habiyo sir somsina mangalgi manawna pai tontoma mani sir aini tontomani aikoi sar khoi mafam silan maraksida dongi amana wakhal taraglabadi kanana karigi damta torino si asengbadi loina khangadon aduni sir aikoi su khanjaribani aikoi gi yamba mona thabosi di toronga da mandi adubu aikoi gi station da mama samana di call torokibani adubu sir aikoi ne di thajabadi ngamti aikoi sar khoi chilai Come come. Rahul go bemo basile. Punisher. No, sasira. Santos. No. Punisher. Sir, mo gi manao no pade sidele sir. No, sangsi. Mo dai ne kare khara hanga da basile. Songi mingdo nanao haiba. Mani sir. Adudi doctor na sokpusi kari hai. Sir. Khajiktang observation tawda bi yaro. Adubu khodong thibadi thokada mandi. Magi pukchepta mana thiliba thangsina haksangi manungi kidney aduga liver na chimbada kashu asukpa leite hari. Intestine khara di shoe hari sir adubu yamna yamna operation ama toroga madu puno maktu phusan kare hari sir pare dadi amore mana wakhal taraktuna thodo sikana na thole mano habida magi machindagi khangba pa aduga nana adongi mungda adongi pawung amadi adongi yamba yema makhogi machindagi wafam sing khara di tare aduga adongi tema chanu
ꯃꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯋꯥꯐꯝ ꯈꯔꯗꯤ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯏꯇꯩꯃꯒ ꯑꯗꯣꯝꯒꯤ ꯇꯥꯃꯣꯒꯁꯤ ꯈꯟꯅ ꯆꯩꯅꯕ ꯑꯇꯩ ꯑꯇꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅꯤꯁꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯩꯈꯣꯏꯗ ꯈꯖꯤꯛꯇ ꯄꯟꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯃꯈꯣꯏꯅꯤꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯁꯔ ꯆꯥꯡꯗꯝꯅꯕꯗ ꯑꯅꯤꯃꯛ ꯑꯃꯠꯇ ꯅꯣꯞꯇꯦ ꯏꯇꯩꯃꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯇꯥꯃꯣꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯑꯦꯛꯁꯤꯗꯦꯟ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯇꯩꯃ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯆꯅꯨ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤꯗ ꯍꯧꯖꯤꯛꯇꯤ ꯍꯨꯏꯜ ꯆꯤꯌꯔꯁꯤꯅ ꯑꯩ ꯑꯗꯨꯝ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯨꯠꯁꯤꯅ ꯏꯜꯂꯒ ꯆꯠꯄ ꯉꯝꯃꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯜꯂꯒ ꯆꯠꯄ ꯉꯝꯃꯁꯨ ꯑꯩꯅ ꯏꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯣ ꯑꯩꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯁꯤꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯁꯤꯗꯒꯤꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯃꯛ ꯆꯠꯄ ꯉꯝꯃꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩ ꯍꯨꯏꯜ ꯆꯤꯌꯔꯁꯤꯅ ꯑꯗꯨꯃꯛ ꯑꯩ ꯏꯜꯂꯒ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯀꯔꯤ ꯉꯝꯃꯤꯕ ꯑꯇꯩ ꯀꯔꯤ ꯊꯕꯛ ꯉꯝꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯆꯥ ꯂꯣꯟꯕ ꯉꯝꯃꯦ ꯅꯈꯣꯏ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯌꯨꯛꯇ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯆꯥ ꯂꯣꯏꯅ ꯂꯣꯜꯂꯦꯗ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯆꯠꯂꯒ ꯑꯩ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯍꯥꯞꯇꯨꯅ ꯂꯣꯏꯅꯃꯛ ꯁꯨꯕ ꯆꯥꯝꯃꯦ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯍꯨꯏꯜ ꯆꯤꯌꯔꯁꯤꯗꯒꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯣꯝꯂꯦꯠ ꯍꯧꯕ ꯅꯠꯇ꯭ꯔꯒ ꯀꯥꯡꯉꯧ ꯉꯧꯕ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯑꯩꯅ ꯂꯣꯏꯅ ꯉꯝꯃꯦ ꯅꯠꯇꯦ ꯑꯗꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣꯕ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯁꯦ ꯑꯩꯅ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯇꯨꯅꯁꯨ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕꯗꯤ ꯉꯝꯃꯔꯣꯏ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯕ ꯃꯄꯨꯔꯣꯏꯕꯅ ꯁꯣꯛꯄ ꯅꯥꯕ ꯌꯦꯜꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯝꯅ ꯌꯥꯡꯅꯅꯦ ꯇꯞꯅ ꯐꯒꯠꯂꯛꯇꯅ ꯍꯥꯟꯅꯒꯨꯝ ꯆꯠꯄ ꯉꯝꯂꯕꯗꯤ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯐꯪꯂꯔꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯅꯣ ꯑꯩꯅ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯃꯤꯒꯨꯝ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯂꯩꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯒꯅꯤ ꯃꯗꯨꯗꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯋꯥꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯃꯤꯁꯇꯔ ꯍꯁꯕꯦꯟ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯅꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝꯅ ꯁꯥꯔ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒꯤ ꯏꯇꯩꯃꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯃꯈꯣꯏ ꯅꯣꯡꯃꯇꯁꯨ ꯈꯟꯅ ꯆꯩꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯑꯗꯨꯒ ꯃꯁꯥꯕꯨꯅ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯕ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯐꯪꯂꯤꯕ ꯊꯥꯡ ꯑꯗꯨꯗ ꯄꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯅ ꯄꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯗꯣꯛꯇꯔꯗꯒꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯧꯈꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯃꯨꯛꯀ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯂꯩꯒꯦ ꯑꯗꯨꯒ ꯄꯥꯡꯊꯣꯛꯂꯒꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯒꯗꯕꯅꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯊꯧꯕ ꯀꯧꯏ ꯀꯔꯤ ꯊꯧꯕ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯑꯣꯐꯤꯁ ꯄꯨꯟꯕꯅꯤ ꯑꯣ ꯁꯥꯔ ꯑꯩ ꯄꯥꯎꯁꯦ ꯑꯩ ꯉꯁꯤꯈꯛ ꯇꯥꯖꯕꯗꯒꯤ ꯁꯥꯔ ꯑꯩ ꯀꯝꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯐꯤꯕꯝꯗꯤ ꯈꯪꯖꯒꯦꯅ ꯂꯥꯛꯄꯅꯤ ꯁꯥꯔ ꯑꯣ ꯁꯣꯝꯒꯤ ꯃꯤꯡ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯀꯧꯏ ꯑꯣ ꯊꯧꯕꯒ ꯆꯅꯨꯒꯁꯤ ꯑꯣꯐꯤꯁ ꯄꯨꯟꯕ ꯃꯥꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅꯤ ꯑꯣꯐꯤꯁ ꯄꯨꯜꯂꯤ ꯁꯥꯔ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯩꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯔ ꯃꯉꯥꯜ ꯃꯁꯥꯃꯛꯅꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯔꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯊꯧꯕ ꯆꯅꯨꯒ ꯃꯉꯥꯜꯒꯁꯤ ꯈꯟꯅ ꯆꯩꯅꯕꯗꯤ ꯂꯩꯇꯦꯅꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯗ ꯅꯨꯡꯉꯥꯏꯅꯗꯕꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯒ ꯃꯉꯥꯜꯅ ꯆꯅꯨꯕꯨ ꯀꯔꯤꯒꯤ ꯊꯥꯡꯅ ꯊꯤꯟꯒꯗꯧꯔꯤꯕꯅꯣ ꯁꯥꯔ ꯑꯗꯨꯗꯤ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯕꯨꯁꯨ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯤꯁꯤ ꯁꯥꯔ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯁꯥꯔ ꯑꯇꯣꯞꯄ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯈꯪꯖꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯅꯨꯒ ꯑꯩꯒꯗꯤ ꯑꯣꯐꯤꯁ ꯄꯨꯟꯕꯅꯤꯅ ꯑꯩ ꯃꯉꯥꯜꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯊꯥꯡꯉꯩꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯩꯖꯕꯅꯤ ꯁꯥꯔ ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯃꯈꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇꯗ ꯃꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯪꯕꯗ ꯆꯅꯨꯅ ꯑꯣꯐꯤꯁ ꯆꯠꯂꯒ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯃꯍꯥꯛꯀ
ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯃꯔꯤ ꯅꯠꯇꯦ ꯁꯔ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯅꯨꯗꯤ ꯁꯔ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯊꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯏ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯍꯣꯡꯍꯟꯕ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯝꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯅꯁꯨ ꯃꯉꯥꯟꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯅꯨꯒ ꯃꯉꯥꯟꯒꯁꯤ ꯃꯈꯣꯏ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕꯅꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯆꯅꯨꯒ ꯃꯉꯥꯟꯒ ꯂꯨꯍꯣꯡꯕꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯏꯟꯊꯣꯛꯇꯨꯅ ꯂꯨꯍꯣꯡꯈꯤ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕꯅꯤ ꯁꯔ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯖꯩ ꯁꯔ ꯇꯁꯦꯡꯕꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏꯅꯤ ꯑꯍꯥꯟꯕ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯍꯦꯛ ꯁꯛꯈꯪꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯉꯥꯎꯅꯈ꯭ꯔꯕꯅꯤ ꯈꯥꯝꯃꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯀꯗꯥꯏꯅꯣ ꯑꯥꯗ ꯂꯩꯔꯤ ꯀꯩꯅꯣ ꯅꯪꯅ ꯅꯁꯥꯒꯤ ꯅꯈꯣꯏ ꯍꯦꯔꯣꯏꯟꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤꯗꯤ ꯌꯥꯝꯅ ꯏꯅꯧꯗ ꯅꯧꯔꯝꯃꯤꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯧꯗꯅ ꯂꯩꯔꯗꯨꯗꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯈ꯭ꯔꯖꯥꯠꯅꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯅꯨ ꯐꯪꯖꯕꯁꯤꯗꯤ ꯀꯔꯤ ꯌꯦꯡꯉꯨꯅꯤ ꯁ꯭ꯇꯦꯠ ꯂꯣꯇꯔꯤ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩꯕ ꯌꯥꯔꯦ ꯑꯁ ꯉꯥꯏꯈꯣ ꯑꯣ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤꯗꯨ ꯊꯣꯛ ꯑꯩ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯌꯥꯅꯤ ꯑꯁ ꯉꯥꯏꯈꯣ ꯆꯅꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯔꯦ ꯂꯥꯛꯄ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗꯤ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯊꯣꯡꯉꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯉꯝꯃꯣ ꯏꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯗꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯅꯪꯉꯔꯣꯏꯅ ꯑꯩꯅ ꯍꯦꯛꯇ ꯍꯣꯠꯅꯔꯕꯅꯤ ꯌꯥꯏꯃꯁꯨ ꯀꯟꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯆꯥꯛꯇꯣ ꯊꯣꯡꯇꯣꯛꯒꯦꯅ ꯑꯩ ꯊꯣꯡꯉ ꯑꯗꯨꯝ ꯐꯠ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯣꯔꯤꯁꯤꯗꯤ ꯃꯇꯝꯁꯤ ꯆꯞ ꯆꯥꯅꯔꯦꯅꯦ ꯑꯗꯨꯗꯤ ꯏꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯑꯩꯅ ꯐꯣꯇꯣꯗꯣ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯄꯥꯝꯗ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯕꯨ ꯑꯁ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯈꯔ ꯌꯥꯡꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯣ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯋꯥꯔꯦꯅ ꯑꯗꯨꯒꯤꯗꯤ ꯑꯩꯅꯅꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯗꯣꯏꯁꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯅꯕ꯭ꯔꯣ ꯑꯁ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤꯅꯦꯅ ꯊꯤꯐꯧ ꯊꯤꯗ꯭ꯔꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯣ ꯀꯣꯛ ꯊꯤꯔꯒ ꯇꯣꯉꯥꯟ ꯄꯤꯖꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯐꯥꯒꯤꯒ ꯇꯧꯔꯛꯄꯅꯤ ꯑꯁ ꯏꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯔꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ ꯁꯨꯝ ꯄꯪꯉꯥꯏ ꯍꯥꯏꯖꯕ ꯋꯥꯅꯤ ꯌꯥꯔꯤꯁꯦ ꯑꯗꯨ ꯅꯈꯣꯏ ꯄꯥꯕꯨꯡꯗꯤ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯝꯗꯧꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯗꯤ ꯑꯩ ꯍꯥꯏꯕꯕꯨ ꯇꯜꯂꯦꯗ ꯑꯩꯅ ꯋꯥꯐꯝꯗꯣ ꯏꯃꯥꯗ ꯍꯥꯟꯅ ꯍꯧꯗꯣꯛꯄꯅꯤ ꯑꯗꯩꯗ ꯆꯦꯟ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯥꯔꯒꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯉꯁꯨ ꯍꯣꯡꯁꯤ ꯅꯪꯒꯩꯒ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯋꯥꯐꯝꯗꯣ ꯏꯃꯥꯗ ꯃꯉꯥꯜ ꯀꯧꯏ ꯑꯗꯨꯒ ꯃꯤꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯌꯥꯎꯏ ꯋꯥꯐꯝꯗꯣ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯨꯟꯅ ꯈꯜꯂꯨ ꯑꯃꯨꯛ ꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯟꯗꯣꯛ ꯍꯟꯖꯤन ꯀꯌꯥ ꯌꯥꯔꯣꯏ ꯊꯥꯡꯕꯨ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯗꯣꯔꯛꯄ ꯍꯥꯏꯕ ꯌꯥꯝꯅ ꯑꯔꯨꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯕꯤꯖꯤꯅꯦꯁ ꯑꯗꯨꯃꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯤ ꯀꯌꯥ ꯅꯦꯛꯇꯅ ꯇꯧꯍꯜꯂꯤꯕ ꯑꯗꯨꯕꯨ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯃꯤꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯌꯥꯎꯕ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃꯒ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯅꯨ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯕꯗꯤ ꯏꯄꯥꯗꯤ ꯄꯥꯝꯈ꯭ꯔꯦꯗ ꯄꯥꯕꯨꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15-16ꯇꯤ ꯐꯪꯉꯤ ꯃꯗꯨꯅ ꯑꯗꯨꯝ ꯌꯥꯅꯕ ꯍꯤꯡꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯅ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥꯈꯟꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯀꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯁꯨ ꯅꯪꯅ ꯄꯥꯝꯗꯕ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯐꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯀꯌꯥ ꯄꯩꯁꯥ ꯄꯥꯏꯕ ꯐꯦꯛꯇꯔꯤꯒꯤ ꯃꯄꯨ ꯀꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗ ꯐꯥꯎꯕꯗ ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯗꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯥ ꯑꯃꯗ ꯂꯤꯁꯤꯡ 15 ꯊꯣꯛꯄ ꯅꯨꯄꯥꯗꯨꯗ ꯅꯪ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯟꯅ ꯇꯨꯅ ꯑꯃꯠꯇ ꯌꯦꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯔꯒ ꯐꯪꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯐꯪꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯏꯕꯦꯝꯃ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯑꯩꯅ ꯄꯥꯝꯗꯕꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤꯅꯦ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯉꯥꯛꯇꯅꯤ ꯃꯥꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯕ ꯄꯥꯝꯃꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯌꯥꯗꯅꯣꯕ ꯍꯌꯦꯡꯅꯦ ꯋꯥꯔꯀꯥꯟꯗꯅꯦ
와라간데 난 캉악까네바 난 캉악까네바 야래 야래 마마 와시 마카 타라금시 낭이나 사누피나 팜바 마나 팜바 마팜도 마나 삭크르가나 아이코이가 말이 레네다바 타반 아두가 아이코이나 하이비 일가나 마기다목다 그노 호나바 타레다나 와 마카디 아이 타닝드레 아두가네 망알 하리브노 파두데 이나 숭팜팜디 아이나 숭팜팜디 하리버스니 잉나보 호나바다네 पैसा상 पैसा याउद्रबदि पुनमक्सि यारो नुंसिबगि माइथोंग यंगगने हायें पुक्कि आरामबदु कोइने मामा आई इमुंग दसंगेको मोय पाबुं अमुक्तंग आइबिखो केदोबगे अमुक्तंग आइबिखो अदुदि नंगैगदि काइना बतारेने कइनो नंग हाइदुबो नंगैगा काइना सेना हाइब्रो वाफमदो इमागा पाबुंनि यादबगि वानि अदुबु अइनदि याखिबदि नतेदना नंगिदमा हौजिसु अइ लेबलिबसिदि नंगना हाइबदो अदुम अइ हुजिकसु याइ चनो नंगना अइगिदमक लेपिबसिगिदमक अइ हाइनिया लेतना थागचै अदुबु नंगी मा पाबुंगना नंगा पुंछि सुपगि काइनागदोरिबसिदि अस अदुगिदि कैसु कलुनसि नंगैगा फजना लेरगा नुवाये फनबा पुन्नु होना मिनरदि इबानिना माइ पाक्लबदिने लोइनमा माइ उनसेलकनिसि अइना पाबुंगि मोंग खांगेबा अदो हौजिक यादबगि वान हेंवाइ कोना सोइदना यारकनेबा फरे अदुदि अइगिदि नंगिदमक लेपख्रबन नंगना सोइगिदमक लेपियो लेपलि अइना नाहाकिदमक मपोक असिदा नतना मपोक चामा चामरक्ता नंगिदमक लेपख्रबने नखोइनिगी वारिसि तारुबदा थमोइगसे अस हेक्तने मथुम मरांग होबा दुनि हेक्ता तौरिसि अखोइगिदिबा एक उनुबगने साउनदुगी मरै एक्तने अदुना अदा नंगना अदु तौबा नंगना ngaraं फोन पाइदबा अइना अदु फोन पाइदबा नंगना ngaraं वेटिंग लेबा अस नंगना मु वेटिंग लेबा अदु तौबाने इबानि दु ओनसनर पकाता खरे नखोइनिदि तमजनिगाय अमन अमगिदमक्ता थमोइ चेत लेबनदना नुंसिनबगिदमा इमा पाबुंगना याद्रे हाइरगसु लेपलि चनुना मंगालगिदमा अदुगा मंगाल खोइगी पाबुंगा इमागनदि चनुबु अदुमक ममोंगनि हाइबदा हराव हराव तराम तरामना दुमो सिदगी हेन नुवाइबसिबो करि लेरगे नुमिसु फै गसिदि कमदोबा चक्किबना फरोइद्रो अदुमनि खालिसि सिदगी सांथरुरगा करि कानन युमदसु अनोबो पुन्सि मा होरगा इबानि हेन नुवाइये फेबा लंबिदुदा लांगना फरेने दोरदि आई गाड़ी से नोइनि पुरो आई ऑटो तो दुम लागे अदुगने करिनो करिनो आई असमना चाना थकनबदो सेलमगेबा यारेको दुदि यारे अदुदि अखोनि हाना चलमगे फरे फरे आई लोइसलागे ओ अदुदि मखोइनि असुक नुसिनना लागा मरक्सिदा थोकलिबा कन्फ्लिक्ट से करिन ममा मपाना अमन हाय असोंगी ममा मपाना अमा हाय अदुगा यामलबा सेनफम रुपा लाख कुन मंगागी वाफम अमा एक्सीडेंट गे दुगे दागे हाय मसी मतंगदि थौबन करि खंग अचुमनि सर मंगाल गी महाकी इंश्योरेंस किसु रुपा लाख कुन मंगा महेन फंग अदुगा एक्सीडेंट थोकिबेदु सर मदुगिसु रुपा लाख कुन मंगा मा चनुगी अकाउंट लेरंगनि सर चनुगी अकाउंट रुपा लाख कुन मंगा हाबलिबा सिकरि मरंगि मंगाल गी अकाउंट दुम पैसा जे हाबतना चनुगी अकाउंट हापगी मरम से सर मदुमदे इथोइना खंगथ्रि अदु सर मंगाल दी मा पुक्सिन यामना तिंगबा मिन पैसा सिंग अदु मा मथंदा पाइदना चनुदसु पैसा सिंग दु हापा सोइदन ओइरंगन मखोइनिगी अकाउंट गी मरमदसु को यामना कुमना थिजले अदुगा मखोइनिगी लुहोंबगी मतंग दुदी नुपी मयुमना अदुमा सर असिंगमनि मागी अपोकपा थोइबा अदुगा ममाना थबा सर ममा मपाना मा हेक चेन खिबा नुमितुदगी पाव हैदोकपा चलुबदा मखोइगी अहलमन फावबा निंथि नुवाइना तोरखिद्रबनि सेनिबुंगो यारगदी angang ani si mathong mangam si ningthina pangthokminasi masa masana su yanajabani masida aikoina pami pamde na aikoigi maikai degi di thoina kari su ye charu haijari tada wafam asi sangdokna bagi kari su kana aikoina pamjaba aikoina oiheningba aikoina tawhaningba thabak khara aigi sa sina tawraktre maramasina aikoi kanada su warau jati tada khoida su warau jati tadagi sa du su aikoi kari mata warau jati isabu matik saba mi mo oina nabagi mahi masing ni thina sambi kre takpi kre adubu mama mapa na haibi inba indaba haibagi matang ke khoina khara takpo alawre maramasina isadu ai khoigi mai kai digi di amu khani mung sida changhalaro mana pamjaba mafam aduda tada khoina luhongbi ge haibra kari tobi ge haibra hekta phagadabdo hekta tobiro ai khoigi wadi adumak loijer ibungo asau parei khara phathabiraga karino karino ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥꯁꯦ ꯀꯣꯍꯟꯂꯍꯦꯟ ꯑꯣꯏꯖꯕ ꯅꯈꯣꯏꯒꯤꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯇꯨꯡꯒꯤ ꯈꯟꯕꯤꯔꯒ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯗ ꯋꯥꯁꯤ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ
सिदगी हेनबदी आई वा nganjaningdre मागी दमक्ते खोइनो होनबसे माना खंगद्रे माबु मी ओइननबै खोइनो माइ मसिंग तमहन्दना मतिक चाबा मी ओइननब होनरकी मागी दमक्तनि लेरिबा सम्पत्ति पुनमक्सिंग असे इंखोल लेरिबा दुकान लेरिबा सिंग असे अदुबु महांगना पामद्रेना मिराइरमबनी आई खोइबु मिराइबनी हाइबा तारे अदुना ममा मपा मिराइबा मसादी खोइगा मरि लेनबगी थोइदोकपा कानबा लेते अदुना तादो खोइना करी करिनो तोबिगदबदो पुनमक्तु तोबिरो आई खोइगिदि युम मसिदा माबा मोहना खोंगुन तांदबा आइसि वाफम सिदैगिदि लोइजरे लेंबिरो लापिरिबा हलमनसिंग वारो बिबि याद्रे खरा आइगिसि आई साना खरा यानिंगदबा हाइबा तारेनिको लेंबिख्रो यारे यारे आई सु थबा म चचगदबा लेजबा यारगदि थोइबा खजिक्तंग खंथरगा अंगांसिंग सिगी तुंगी पुंसिगी यंगलगा तादा वाफम सिदा हंजन हंजन हाइनबदे आई कया हेना पामद्रि वाफम सिदा तादना हंजन हंजन हाइबिरिसि करिगि आई खोइ खंगिनि तादा खोइगसि खरा खेनै हाइ अदुबु तादा आई वाफम अदुदे हेना थोइदोकपा हाइनिंगदि अरेबना अरेबगी लैतबगी मागी तोंगा तोंगा महूम सानैदना तादा वारो बिबियादि ngasigi디 yobikhro wafam asigi matangdi yum asida amuk hana khanane nabadi ai makha tane yawsi yawjaro fare mayam yobiro yobikhiba yan yobiro oh adudi makhoigi lohomadi sir mangalgi yumda dum pangthokre sir okay adudi magi accident sina sir magi accident si machanu pa ma phangjaro matungda nongma magi thabak adu chatpa matamda sir gari do lambi da turga lerumki amadi makhwang shoktuna numit aduda hospital da pukhatki sir adubu hospital babu laingmada doctor na mahakki makhwang sidi spinal cord ta sokibani mahak punchi supagi hogulga chatpadi ngamlaroi hairaki natte aibo punchi supagi pamungna dumak leiragadaba aigi chapoirei kanana semgani aigi mung kanana pongani inau nupa ani maksupik aine mung pujaduna mung asidamak khara tek hona jabad hausi kari hoigani aigi punsi kari hoigani ipagi bunga manga sesi nanau nupa ani su khara chawredana makhoi ani ga tawragane ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯆꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯒꯦ ꯅꯪꯅ ꯈꯔ ꯏꯃꯨꯡꯁꯤꯗ ꯁꯦꯟ ꯇꯥꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯔꯣꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯪꯅ ꯂꯧꯔꯝꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯦ ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯤ ꯅꯅꯥꯎꯅꯨꯄꯥꯁꯤꯡ ꯆꯥꯎꯁꯜꯂꯦ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯀꯔꯤꯅꯣ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩ ꯀꯔꯤꯒꯤ ꯁꯣꯟꯊꯔꯤ ꯀꯔꯤꯒꯤ ꯁꯣꯟꯊꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯩꯕꯨ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯁꯦ ꯍꯨꯏꯜꯆꯤꯌꯥꯔ ꯑꯃꯗꯅꯦ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯆꯅꯨꯅꯁꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯑꯗꯨꯒ ꯇꯦꯛ ꯅꯪꯕු ꯑꯦꯛꯁꯔꯁꯥꯏꯁ ꯀꯌꯥ ꯇꯧꯍꯜꯂꯒ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯦ ꯀꯔꯤꯒꯤ ꯅꯪꯅ ꯁꯣꯟꯊꯔꯤꯕꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯁꯣꯟꯊꯔꯕꯗꯤ 이마기 타모이디 부봉함들이네 이마기디 고한라했니 이차부 방자바 미kop도되기 이마기 타모이다 망할 파위 하이든 빠붕나 눅세나 낭부 망할 하이든 그소리 이사하기 막 들어봐 마이 통어도 아도 막 한눈을 내게다만 그리기다 막 이사는 손타가다게 세세 이사이 앞에 양나 팔아가다만 휠체어마다 마담 크라디 ನಂಗೆ ಅನಾವಶ್ಯ ಪಗಲಂಗನವ ಕೋಯಿ ಮಯಾಮ್ ಸಂಗನ ಹೋನರಗ ಲೋರಿಯದನ ಇಮಾ ನಚ ಮುಖನ ಲೇಪ್ತುನ ಚಪ್ಪ ನಮ್ಲರೋಯ್ ಖಲ್ಲುಬತ ಇಮಾ ಚನುದ ಚಿಥಲಾಗ್ಲಬದಿ ಐಗೆ ಫಿಬಂಸಿ ಉಹಲನ ಅದುಗ ಇಮಾ ಅಮದಿ ಪಮುಂನ ಚನುದ ಅಂಗಾಂಗಸಿ ಥಮಮ್ಮಗ mahak atoppada mayum palabsu yagane habiko aingonda yum palabadi mahak lekha tagane haiduna magi mama mapana wajakhibado gasidi chumle ima charudu mahak mapamda chalage hairabasu
ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯌꯦꯠꯄ ꯄꯤꯕꯤꯔꯨꯔꯅꯨ ꯃꯍꯥꯛ ꯆꯠꯆꯈ꯭ꯔꯁꯅꯨ ꯏꯆꯥꯗꯨ ꯃꯥꯅ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯄꯨꯔꯁꯅꯨ ꯃꯥꯅ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥ ꯅꯁꯨꯗ ꯂꯧꯁꯟꯕꯤꯌꯨ ꯏꯃꯥ ꯅꯁꯨꯗ ꯂꯧꯁꯟꯕꯤꯌꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯅꯨꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯍꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯅꯨꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯗꯕꯅꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤ ꯑꯩꯒ ꯁꯨꯝꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯂꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯗꯕꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯒꯅꯤ ꯏꯃꯥ ꯃꯗꯨꯗꯒꯤꯗꯤ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯤꯡꯗꯧ ꯄꯣꯝꯂꯛꯀꯅꯤ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯋꯤꯜ ꯆꯤꯌꯥꯔꯁꯦ ꯃꯁꯤꯅ ꯃꯔꯨꯞ ꯑꯣꯏꯔꯒꯦ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯥꯜꯂꯤꯕ ꯃꯩ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯪꯂꯤꯕ ꯐꯦꯟ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯄꯥꯟꯒꯤ ꯐꯖꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯅꯆꯥꯒꯤꯗꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯑꯣꯏꯖꯔꯒꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯆꯅꯨꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯈꯔ ꯊꯦꯝꯕꯤꯌꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯒꯨꯝꯁꯦ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯄꯤꯖꯔꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯄꯤꯖꯔꯦ ꯏꯃꯥ ꯅꯈꯣꯏꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯅꯠꯇꯅ ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥ ꯈꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩ ꯃꯐꯝ ꯑꯅꯤꯗ ꯌꯥꯎꯕꯅꯦ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯣ ꯇꯥꯃꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯆꯅꯨ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯇꯥꯏ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯆꯅꯨ ꯑꯩꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯑꯗꯣꯝꯒꯤꯗꯃꯛ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯅ ꯎꯕꯤꯔꯤꯕꯒꯦ ꯑꯩ ꯇꯥꯃꯣꯒꯤꯅꯤ ꯇꯥꯃꯣꯒꯤ ꯂꯣꯏꯅꯕꯤꯅꯤ ꯆꯅꯨ ꯇꯥꯃꯣꯅ ꯂꯦꯡꯕ ꯃꯐꯝꯗ ꯆꯠꯄ ꯃꯐꯝꯗ ꯍꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯃꯐꯝꯗ ꯂꯩꯖꯒꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯤꯕꯅꯣ ꯆꯅꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯑꯩꯒ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯈꯤꯕꯗ ꯃꯈꯣꯏꯅ ꯄꯦꯟꯗꯕꯗꯨ ꯍꯦꯟꯅ ꯅꯤꯡꯗꯣꯟ ꯄꯣꯝꯕ ꯍꯦꯜꯂꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅ ꯃꯈꯣꯏꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯄꯦꯟꯅꯔꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯋꯥꯔꯧꯗꯅꯕ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯤ ꯑꯣꯏꯔꯛꯏꯕ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯄꯨꯈꯣ ꯅꯪꯅ ꯄꯨꯅꯤꯡꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯕꯗ ꯑꯩꯒꯤꯗꯤ ꯑꯊꯤꯡꯕ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯔꯣ ꯑꯩꯒꯤꯗꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯃꯄꯣꯛꯇꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯁꯤꯒ ꯑꯗꯨꯃꯛ ꯂꯦꯜꯍꯧꯔꯒꯦ ꯆꯅꯨ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯝꯅ ꯇꯧꯅꯕ꯭ꯔꯣ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯛꯇꯒꯤꯔꯣ ꯑꯩ ꯑꯣꯏꯖꯕ ꯑꯃꯠꯇ ꯄꯥꯝꯗꯤꯌꯦ ꯇꯥꯃꯣ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯜꯂꯛꯄ ꯂꯩꯇꯦ ꯇꯥꯃꯣꯅ ꯁꯤꯕ ꯃꯐꯝꯗ ꯑꯩ ꯁꯤꯒꯅꯤ ꯇꯥꯃꯣꯅ ꯍꯤꯡꯕ ꯃꯐꯝꯗ ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯅ ꯁꯣꯛꯂꯤꯕ ꯅꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯅꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏ ꯑꯩ ꯃꯄꯣꯛꯁꯤꯒꯤ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯇꯥꯃꯣ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯣ ꯇꯥꯃꯣ ꯁꯥꯔ ꯑꯁꯨꯝꯅ ꯆꯅꯨꯅ ꯃꯉꯥꯜꯒꯤ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯦꯕꯥ ꯇꯧꯈꯤ ꯆꯍꯤ ꯀꯌꯥ ꯍꯧꯈꯤ ꯇꯦꯛ ꯃꯆꯥꯁꯨ ꯑꯗꯨꯃꯛ ꯆꯥꯎꯁꯤꯜꯂꯛꯈꯤ ꯁꯥꯔ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯟꯅ ꯆꯩꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯉꯥꯜꯅ ꯊꯧꯕ ꯅꯈꯣꯏꯒꯤ NGOꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯂꯩꯇꯕ꯭ꯔꯥ ꯀꯔꯤ ꯂꯩꯇꯅꯤ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤꯗ ꯆꯅꯨꯗꯤ ꯑꯣꯜꯔꯦꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯍꯩ ꯂꯩꯔꯦ ꯃꯣꯏꯅꯒ ꯇꯧꯔꯗꯤ ꯑꯁ ꯑꯩꯈꯣꯏ ꯕꯣꯁꯅ ꯌꯥꯝ ꯊꯤꯅ ꯄꯥꯝꯗꯣꯏꯖꯥꯠꯅꯤ
하이버디 마기 타보 인강도니고 하드디 난 와리 사르가 하이베티 경비기라 마 아육덕이나 누미당 와람 파고 그리노 마나 타바 크라 떠오르바디 이몽식이 마땡 해놓아야겠네 샤노 파수 속슬래 아이쇼 호글라가 sat방은 마디나티 아이게 가운데 pesa 크라디 야우리 아두가 샤노기 가운데서 pesa 크라디 야우리 pesa 싱싱 시파보 가이톡드나도 막래 pesa 크라시 샤노 파기 마이 마싱기 아두가 하잉 땅아이 파다바 이몽 마는기 아나라 인기 락나고서 시즌에 너버기 탐바데 노무기 쌍니고 셀싱 시나디 satkiba kakdane lakpati thoini yaudre nongmadi awaphamda soidana lakadra haidana mi paiba phawre adubu nangna nakhoigi boss to wari saraga yengbiu tangai phadaba yaba leragadi ai sanubu wafam aduda thabak tawbagi thasirana khal adudi nang kemdo waro no nangna sanuda dum haire yong sanu ni yara did mi yani gen ai boss to dum haire ga yeng nangna wari dum mag wari sanaro na aduga engoda moron hairo sir madugi matungna mahano wafam ase sanuda haibadagi sanuna wafam ase ahanbadadi yadi hai adubu mamai thangda nati aini yumasida dum wheelchair sigale nangna thabudu satpadu kayam yamna kaigeba adugi wanati aibu nangina nakta lehening driba karigina ai tamubo dum ai senaduna lebise masine na nuai ai ngamna dum honagi ai migi company te thabak yawbudu ai pamdeba ai gidi kaimta khalunase aina hoji ori phibamse aina hogalaga chatpa ngamdaba du khaktagi wan wheelchair se pairaga aina loimak thabak tawba ngam ai imugi thaba inka punamak loina ngam aina naduna leraklibase kuir nasana pasu soksal nangni imungsi thadokdana nangna ngamba khara tawrabadi nomadi soidana nangge gi kanaba nasagi sofa boigane na khale nangge aro aina wafamse aina thawbuda supuna ma hawdokraban nangnabu yarabadi thabakse irai lairena haibani aina muk chatkhraga tamona sidaida aina haribasi aigidi karisu khalu ai mausaga manadraban ai isana thabak puna mak loina tawanga ai imaga pabung su leiridana inawani masu leiri nang thabak to athuba matamda join tawna bataw changada ba puna mak singa to thawba laklagane loina pikhraga thabak to tawna batawse aina haribasi nang khriga chanu nange gi tungi yai phana bani phare tamo sir asumna yaba pirakpadagi chanu aikhoigi office ta thabak toba yauki asumna chanu gi thabak office ta yamna pharaki masi gaktana tana aikhoigi boss na su chanu bu yamna yaki thabak yamarum mahana tobudigi mai palaki sir tasingna hairabada chanu mai pakunu pi moiraki adubu makhoini gi marakta karigumba nungaina daba nuksina daba karigumba mata leti hena do makhoini gi mungda sokhat poiraki sir mangalna mahangna imungda wheelchair maga lerabasu sanuna toriba thabagaduna hena kanaba afaba yaifaba haibudu oiraki sir adubu sir makhoini marakta kariguma nungsina daba nungaina daba amata leitraga thawdu asibu matau karamna tholokni bar haibududi sir aisu angakpa phawjari sir thawba thawdok tholibasigi maram amadi soidana leifamtu adubu mana wakhal tarakpuduni khoino jingaribis yamna nungaire adomdagi mahaki imung manungi details puna maksu loina khangjari aduga magi manawna python ton madagi su wafam singa se khoino loina khangjari mahana pharaklabasu magi nupi amadi mahaki masabu hatpagi dama mahak poi khoino mu phajinga doriban amaburi mahana wheelchair da phamduna lerabasu thawdo asi mahana thonmani haiba taragadi mahak poi khoino mu phajin ba haibasidi soidraban sir krino asidi mogi nupi dugi mapa dong laine sir ma mung laga wa ma soidar hairigani ibungo kari mangalgi phibam kamdore babu hauji mahak ICU de le observation tor thawdo asigi matangdadi khoina thiba matamda hoji phawadi asengba mata khangdri babungna makhoigi mungdadi thawdo si makhoigi mung manungna mani makhoigi mung manungna soidana thon boiga doribani makhoigi mapa makhoigi machimarang sel kalakpudagi soidana oiga doribani mama gi wafamdu yamna kaiko ai atoma nangna khangoi hasiniko nakhoigi han yarunga doribani 타마가 지금 빵 토로 하나보다 나 거기 한 여름 거 노리면이네 아마 모두 어펌도 염란 거기 바봉노 노무다 거기 때문에 부티네 또 기박가리 못달리티 거기 다모수 거기 마이파니 야노 루네 또 거기 마사코 할래 하네 하든 속도는 나드는 레리 휠체어들 레리 하든 노무다 이마 바봉노 미라이블리티 아두가 마마나 하비리 어펌들이 얌나 란보 어펌 에이 붕어 아생 뭐 punamak thodi police na thirga loina khanggadormi ni hat asi kanana chathari bano kari dorgona habidi police na khangani ni bungo mama madugi matamdi yogdru phawdi maran pakchina khumsi mama thamase kanana khang
ꯃꯥꯃꯅ ꯏꯆꯥꯅꯨꯄꯤ ꯂꯧꯈꯤ ꯍꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯤ ꯊꯥꯖꯜꯂꯒ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯏꯔꯁꯨ ꯈꯪꯗꯦ ꯍꯩ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯍꯩ ꯑꯗꯨ ꯇꯧꯒꯅꯨꯅꯦ ꯌꯥꯔꯦ ꯑꯃꯨꯛꯇ ꯂꯩꯕꯤꯀꯣ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣ ꯑꯍꯟꯁꯦ ꯂꯥꯛꯄꯒ ꯍꯦꯛꯇ ꯃꯩ ꯀꯥꯞꯄꯤꯅꯤ ꯀꯔꯤꯅꯣ ꯅꯅꯥꯎ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯀꯣ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ나 ꯁꯥꯔꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯅꯤ ꯅꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯈꯟꯅꯐꯝ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯅꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯅꯦ ꯑꯆꯨꯝꯕꯅꯤ ꯑꯃꯨꯛꯇ ꯅꯥꯀꯟꯁꯤ ꯅꯄꯥꯛ ꯇꯥꯕꯤꯔꯛꯀꯅꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯉꯥꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯈꯛ ꯌꯥꯔꯣꯏ ꯑꯆꯨꯝꯕꯗꯨꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯒ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯒꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯁꯤꯟꯅꯕ ꯇꯧꯒꯦ ꯄꯥꯕꯨꯡ ꯌꯥꯔꯒꯗꯤ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯧ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯤꯡꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯇꯧꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯄꯥꯕꯨꯡꯗ ꯄꯥꯎ ꯄꯤꯖꯔꯛꯅꯕ ꯇꯧꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛ ICUꯗ ꯂꯩꯔꯤꯕꯅꯤꯅ ꯎꯅꯕꯁꯨ ꯄꯥꯛ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯒꯃꯩ ꯁꯔ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯎꯅꯁꯤ ꯐꯅꯤ ꯁꯔ ꯂꯥꯛꯂꯦ Inspector Tayai Lakle Inspector Tayai Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector Tayai Lakle Hanana Tagatsari Lantok Sariba Inspector Tayai Hanjan Batangkak Sanipanga Humbudara Suba Tongan ba platform singna Lantok Sariba Toro Masibu Saru Yabiri Bapuna Mapu Tagatsari Mayana pipira pa feedback amari comment tak napasagi Imango bit sorok kaibam karong Tagatsari Ngang bitongon thank you Pabung Zen Tukuma wari esi yaw na fajayi Nga sige Inspector Tayai Episode na hininga later na fajayi Natakpiraki Thank you Wahang Mam Subita Devi Tagatsari Tarum Saruya Birapa Thank you once again Pabung Zen Kumar Thank you Ningtog Zamina Kunbi Tagatsari Tarum Saruya Birapa Welcome Toybi Thank you Tarum Saruya Birapa Imapi Mola Konsum Christina Taunauzam Tagatsari Senjam Ibemsa Tagatsari Tarum Saruya Birapa Ranabir Wangkem Susila Okram Zamputi Takalamam Tagatsari Tarum Saruya Birapa Thank you Hanan Tagatsari Facebook Live Television Basing Mingkar Patok Sage Binasaki Devi Atok Fom Tagatsari Kumam Santivala Tagatsari Tarum Saruya Birapa Lamsing Biluang Samarendra Higurjam Thank you Sunita Oinam Herojit Samarendram Tagatsari Tarum Saruya Birapa Dana Chandra Purkambam Toksom Zibolata Tagatsari Tarum Saruya Birapa Thank you Wari Fawadi Ontok na Fazakringas Wari Asi Taraga Tayai Buhana na Tagatsari Amasung Koti Pranam na Pabung Zen Tukuman Takpire Sanjambim sa ulen bu taram noksari Punamagpuy kay kumnabut sari Takpire Thank you Imakunje Suri Tagatsari Sahin biyum nam Tagatsari Tarum Saruya Birapa YouTube amadi Facebook tala video singna Next Best Talent Hunt Tarum Kidamagta Lagpiyo Haujiki unadi miko kredang miyam dagi laptop sari Punamapu amuka na kurum sari